separate administration की डिमांड अमुक हेना सेशन हनख्रे कुकी जो कांगलुप की मेयर सिंगना ngarang separate administration की डिमांड हेना सेशन हंदुना अमसुंग elected representative सिंग मखोई की ओइबा फिरेप सेट ना लेप नब डिमांड तौदुना कांगपुक्वी डिस्ट्रिक्ट की फाइजांग खुलदा लेबा मार्चर सिमेट्री दा कुनगमापन सोबा सेपरेशन ते पांगथोखरे नमित असिदा पुंग 12 की ओइबा टोटल शटडाउन कौदुना हाइकट लेकत तंबा अमसुंग हौजुक मणिपुर थोकलेबा कॉन्फ्लिक्ट असिदा लैखिद्रबा सिंगी मफमदा गन सैल्यूट पीदुना पांगथोखे कमिटी ऑन ट्राइबल यूनिटी को तुगिलुसिंगो सिंग अमसुंग अतै वांगांग किबसिंगना कुकी जो एमएलए तराना मणिपुर लेजिस्लेटिव असेंबली बु इंडिया गवर्नमेंट कुकी जो सिंगी डिमांड पीद्रिबा फावबा बॉयकॉट तौनबा वाफम सिंग फोंदोखे ngarang mifam adu sarok yakhiba singna kungani thui suba remembrance day da lokhiba point nipan yawba miyam ge warep adu amu hana session hanke maroba point sing ge manungda tumkoiba settlement lakterba phawba separate administration ge khongjang sangsinba maitei amasung majority ge oiba natraga state government na wari sadaba amasung kijo sing ge pandam phangnaba democratic oiba khongjang sangsinba yawre maitei amasung kuki jo singna khundaba mafam singda yamna section nga oiba buffer zone thamba amasung governor na radical group singbo aina yaba moongda puthokpa loinana phajin kiba kuki jo village volunteer singbu tek ta kaidana thadoknaba demand su tauke kotu ge information and publicity committee gi mai kaidege lanai Meeoi sing lusingba sing amasung lup sing state authority sing natraga lup sing da punduna thabak tawdana ba section wa thamle asiguma thaba asimiyamna yaba political settlement ama phangdra phawba tawroidabani haide XM and Biren Govindas Konthaujan Dr. Sapam Ranjan Haikam Dingo Delhi the Paishankre State asida hana BJP na majority phangduna tai party singa sungsinaba government ama lerambadu lamdamasda thokliba phurup anige irang sina maram oiraga state assembly bu suspended animation da thamlaga president rule chalaiduna lakhibadu haujuk makha tana anoba government ama sembagi center da taksinaba BJP ki MLA sing Delhi da paisinba haukre press na phamba pawgile khunamagi matungina ngasi hana gi chief minister N Biren hana gi minister Singh Govindas Konthaujan Dr. Sapam Ranjan amasung Haikam Dingo amadi Manipur Legislative Assembly की Hill Areas Committee की Chairman ओरिबा MLA Dingalong Gamai Delhi द संगलगनि हाइदे मरक्सिदा हानग Minister L Susindro MLA Singh TS Arun Kumar अमसुंग लौरेंबम रामेश्वर दिल्ली की दमक ngase इम्फाल थादोखरे लाखलबा नवाजिंग नुमितना MLA Singh Sapong Kunjakeshor TS Shyam Kumar K Shyam Delhi द संगलगनि हाइदे अमरमदा मणिपुर लेजिस्लेटिव असेंबली की स्पीकर TS सैतबर्टा अमसुंग MLA के रोबिंद्रो सु दिल्ली द संगलबा याना लैरे हाइदे BJP के MLA सिंगना ngasi nongmani asida Delhi da sanggadoriba sigi maroiba maram amadi status da hojik president rule leriba asi lokthoklaga hana majority oina leriba BJP gi oiba anoba government ama semnabagi center gi lusingba singda taksinba chatkadabani haidi laklaba 2027 gi February natraga March thar da tarahumda suba Manipur legislative ki assembly election leibana hojik state asida BJP gi MLA singna majority oina leiraga government semhandana president rule gi makhada adumak thamba sinadi makoida aruba phibam ama mayak nagadaba maram leibana tangai phadana telabasu tena sahi amaga tha ama ani asida popular government ama thamlaga state asigi miyam gi thabak tawbana hena afaba oigane masina miyamna BJP dasu thajaba thamlakpa yai haibagi wakhalon aduda tangai phadana athubada BJP gi makhada taba government ama semna na bataksin ba satpani haibagi wafam su prongdokle mamangda BJP gi MLA singi marakta kalop ani thokna kaiduna yanaba yanataba haina leirambani aduba hojikti makhogi marakta thoina yanadaba leitre nakalanimaki oina paw phawna duna hojikti state asigi miyam gi dama khallaga center na kanabu chief minister oina khalakpagi habaduda yanaba wafam amasu lakle BJP gi MLA singna makhoi masagi lanai gi oiba wakhalon thadoklaga center gi lusingbu singna silakpa thorang singda adumak punna yaminaba haibagi philip aduda leire haina pawgi likhuna sina hairi BJP gi MLA sing Delhi da sangsin khiba sida makhatana sangnagatoriba si center da leiriba prime minister Narendra Modi home minister Amit Shah amadi party asigi lusingba singa mangjongna unanabagi appointment na singba amata lawba leitre adumapu state asida hojik hana leramba moong adudagi irang asikhara nem tharakba amadi mathangi pangtokadoriba mikhalda hojik leidiba phiba masida adumak leiba taragadi hana ke MLA sing asigi bota yamna chauna akaiba lakhadaba maramna masida center gi lusingba singna wakhal khara khantharaga tangai fadana anoba government ama sembagi wafam adu phongdoklunaba Delhi da sangadabani haide Delhi da thongkhraba BJP gi MLA
MLA singna center da lairiba BJP gi tongan bu lusingba sing unaraga makhoigi oiba wakhalon sing phongdok lunabagi tanja amadi adumak ngairaga leiba yai haina su pawgi likhunna sin haide mamangda BJP gi MLA sing gi marakta magi kanglok khaidok laga leiramba adu hojik lusilakpa matam asidadi amata oina punsinarasi haibagi mami amasu taba oi mamangda BJP gi MLA sing gi marakta hojik majority oina lairiba BJP na popular government amal seba ngamdana lairiba si makhoigi marakta chief minister amasung minister oiningba MLA kya amal leibadagi ngamdabani haikeba leikhre adubu hojikti Manipur miyamna state asida popular government ama thambagi apamba lairiba si yenglaga hojikti hana chief minister oiramba phawba yauna BJP gi marakta khaibung taba mandu moongda lairamba adu thadoknaraga amata oina punsin narakpagi mami tarakle makhoigi marakta center na khalakpa lusingba adu da punamak sogatmina bagalona na state asida popular government ama thambana miyam gi hena yai phaba oigani haiba adu da punna satmina ba haina su yana de haidi BJP gi MLA singna lorokleba khongthang asina de state asida anoba government ama semnabugi thawrang ama center da lairiba BJP gi lusingba singda paikhattaba yade haina akana mongda taksilaba yai haina su pawgi likhuna sina makhata na haidi Manipur Tripura da 2023 da corruption gi case zero ni haidi National Crime Record Bureau NCRB gi matungina haukiba sahi 2023 da Manipur da corruption gi case amata leite awang nokpoki state sing gi manung da Manipur amasung Tripura asi 2023 da corruption gi case amata leitaba state oikre state ani asi da corruption gi case amata register torokte haina NCRB gi report aduna haidi report adu gi matungina 2021 da Prevention of Corruption Act and Related section of IPC case ki makhada Manipur da case tare lokhatki 2022 da case tarani thui lokhatki adubu 2023 da di corruption ki case amata leikhidre hariba matam asda awano poke state sing gi manung da Arunachal Pradesh ki Nipan Assam da samaga tara Meghalaya da case ani amasung Mizoram da case mari oidi masigi mathakta Sikkim da case ama oidi adubu Manipur amasung Tripura da di 2023 da corruption ki case amata register toroktre hari Manipur gi oina 2023 fawbda wayal dana lakpa case masing tarama thoini loina case ahumna wayal nabagi damakta thakre Meghalaya gi oina pending case Nepal leibaga loina na case Nepal mak wayal sathari Mizoram gi oina pending case tarani thoi amasung wayal sathari ba case masingna Nepal Sikkim gi oina pending case mapal leibagi mathakta case ahum wayal sathari case tarani thoi asigi manungda case amadi withdraw tawkhre haidi state asida leidiba anti corruption vigilance law ayukta ki makhada lokhatpa tongan ba case sing manungda Manipur gi oina wayal satharpa case tarati maralai te hana warosin pikre adupu awang poke state sing manungda Assam gi oina case ani da senaba Meeoi ani conviction pikhe loina na Mizoram gi oina Meeoi nipan conviction pikhe lemhoriba state sing gi oina de case amata conviction piba laikhide hainasu NCRB gi report asin haidi Mayang Imphal area gi turel torban semjin bina batak silakle state asida handak ta thokiba isaw aduda ifut phawba amde torban gi ising pathok laga sian badagi leirai namthaduna leiriba Imphal West district ki Mayang Imphal konsak mamang lekai dagi usia wangbal makha lekai phawba gi tongan mafam sing asi atu matamda lainga kamari lenaba department na semjin bio haina joint development coordinating committee Mayang Imphal ki makai dagi taksilakle joint youth development coordinating committee na ngarang pawmi kangbu amagaloina na Imphal Turel gi mapal da khundadaba khulsing asigi hojik oiriba phibam yengsinba chatpada JYDCC ki president se sam asobana phongdorakpada handaki sauduna usiwa wangbal makhalekai usiwa wangbal thongkhong lai salam mapa mukamwali masjid mapa amadi konsak mamang laikai haibong segai bi mapa gi community hall mana punna mafam manga da ifut phawba amadi turel paraga yumlakta ising sangba hauki hare bompham sing asi hojik su turel lairai nam tharaga leiba mafam sing su yauri adubu hojik ising mayeng ta kharau phawbada lenga kamari lenaba department oiriba water resources department na laktuna mathau taba thaba amata lakhutpagi mami tadre maramasna hojik noju thalora pasida athuba matamda hariba mafam manga asige area asida turel lairai kaidanaba mathau taba thabaksing lakhutpiyo haina thamlakle Vietnam da typhoon Bualoina maram oiduna sian kiba Meeoi gi masing yangkhai mathoi yaukhre Vietnam da typhoon Bualoina maram oiduna si kiba mising yangkhai mathoi yaukhre hana mafam adugi officer sing gi maikai dagi ngasi phongdorakle pakata na Meeoi kya mathiba khangdana lerakpa sina sibagi masing asesu hengalakpa yana leiri haidi akanba nongle nuksina maram oiraduna leba adugi mafam kya isim thumjinduna miyamna awaba mayoknari bane leba adugi konung hanoida chayola sida typhoon Bualoina ising isau
ꯊꯣꯛꯍꯟꯕ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥꯅ ꯃꯤ ꯂꯩꯅꯕ ꯌꯨꯝꯁꯤꯡ ꯂꯩꯕ ꯌꯥꯍꯟꯈꯤꯗꯕ, ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯁꯤꯁꯇꯦꯝꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯟꯈꯤꯕꯅꯤ꯫